ꯃꯁꯤꯗꯒꯤ ꯆꯦꯡ ꯑꯁꯤ ꯃꯆꯥꯅꯨꯄꯤꯒꯤ ꯁꯦꯝꯐꯨꯗꯒꯤ ꯂꯧꯊꯣꯛꯄ ꯄꯩꯁꯥ ꯑꯗꯨꯅ ꯁ꯭ꯀꯨꯜꯗ ꯆꯠꯅꯕ ꯍꯥꯏꯗꯨꯅ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯁꯣꯝꯗꯅ ꯃꯈꯣꯏꯅ ꯌꯪꯕꯨ ꯑꯃꯨꯛ ꯎꯠꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯑꯣꯖꯥ ꯑꯗꯨꯅ ꯌꯪꯗ ꯅꯍꯥꯛꯀꯤ ꯌꯨꯝꯗꯒꯤ ꯁꯤꯖꯤꯟꯅꯗꯕ ꯄꯣꯠꯇꯤ ꯀꯔꯤꯝꯇ ꯄꯨꯔꯛꯇ꯭ꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ ꯌꯪꯅ ꯑꯣꯖꯥ ꯉꯥꯛꯇꯪ ꯉꯥꯏꯕꯤꯌꯨ ꯑꯩꯒꯤ ꯌꯨꯝꯗꯒꯤ ꯁꯤꯖꯤꯟꯅꯗꯕ ꯄꯣꯠ ꯑꯗꯣ ꯉꯥꯛꯇꯪ ꯂꯩꯔꯒ ꯂꯥꯛꯑꯅꯤ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯌꯪꯒꯤ ꯃꯄꯥ ꯆꯦꯡ ꯑꯗꯨ ꯖꯣꯀꯔ ꯑꯃꯗꯧꯅ ꯂꯥꯛꯑꯒ ꯃꯈꯣꯏꯒꯤ ꯁ꯭ꯀꯨꯜꯒꯤ ꯀꯥꯒꯤ ꯃꯄꯥꯟ ꯑꯗꯨꯗꯒꯤ ꯃꯆꯥ ꯑꯗꯨꯗ ꯃꯈꯨꯠ ꯊꯥꯡꯒꯠꯇꯨꯅ ꯀꯧꯔꯛꯑꯝꯃꯤ ꯃꯗꯨꯗꯒꯤ ꯃꯈꯣꯏꯒꯤ ꯑꯣꯖꯥ ꯑꯗꯨꯅꯁꯨ ꯆꯦꯡ ꯑꯗꯨ ꯃꯈꯣꯏꯒꯤ ꯀ꯭ꯂꯥꯁ ꯑꯁꯤꯗ ꯆꯪꯍꯜꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯌꯪꯅ ꯃꯈꯣꯏꯒꯤ ꯀ꯭ꯂꯥꯁ ꯑꯗꯨꯗ ꯑꯁꯨꯝꯅ ꯂꯥꯎꯊꯣꯛꯑꯝꯃꯤ ꯃꯌꯥꯝ ꯑꯩꯒꯤ ꯌꯨꯝꯗ ꯁꯤꯖꯤꯟꯅꯗꯕ ꯀꯥꯟꯅꯗꯕ ꯄꯣꯠ ꯑꯃ ꯍꯥꯏꯔꯒꯗꯤ ꯑꯩꯍꯥꯛꯀꯤ ꯕꯕꯥ ꯑꯁꯤꯅꯤ ꯃꯍꯥꯛ ꯑꯁꯤ ꯍꯧꯖꯤꯛ ꯆꯍꯤ 38 ꯁꯨꯔꯦ ꯑꯗꯨꯒ ꯃꯍꯥꯛ ꯁꯤꯑꯣꯜ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯒ꯭ꯔꯦꯖꯨꯑꯦꯁꯟꯁꯨ ꯂꯣꯏꯔꯦ ꯑꯗꯨꯕꯨ ꯃꯍꯥꯛ ꯍꯧꯖꯤꯛ ꯐꯥꯎꯕ ꯌꯨꯝꯒꯤ ꯃꯇꯦꯡ ꯑꯃꯠꯇꯗꯤ ꯄꯥꯡꯕ ꯉꯝꯗꯦ ꯃꯔꯝ ꯑꯗꯨꯅ ꯑꯩꯍꯥꯛꯀꯤ ꯌꯨꯝꯗ ꯀꯥꯟꯅꯗ꯭ꯔꯕ ꯄꯣꯠꯆꯩ ꯑꯃ ꯍꯥꯏꯔꯒꯗꯤ ꯑꯩꯍꯥꯛꯀꯤ ꯕꯕꯥ ꯑꯁꯤꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯒꯤ ꯕꯕꯥ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯑꯩꯍꯥꯛꯅ ꯁꯥꯟꯇꯣꯛꯑꯦ ꯀ꯭ꯂꯥꯁ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤ ꯑꯃꯍꯦꯛꯇꯅ ꯑꯩꯍꯥꯛꯀꯤ ꯕꯕꯥ ꯑꯁꯦ ꯄꯩꯁꯥ ꯄꯤꯔꯒ ꯂꯧꯕ ꯌꯥꯒꯅꯤ ꯃꯁꯤꯗ ꯑꯩꯍꯥꯛ ꯀꯔꯤꯝꯇ ꯁꯥꯎꯖꯔꯣꯏ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯀ꯭ꯂꯥꯁ ꯑꯗꯨꯗ ꯌꯪꯅ ꯂꯥꯎꯊꯣꯛꯑꯝꯃꯤ ꯑꯁꯨꯝꯕ ꯌꯪꯒꯤ ꯋꯥꯉꯥꯡ ꯑꯁꯤꯗ ꯀ꯭ꯂꯥꯁ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯔꯝꯃꯤꯕ ꯁꯥꯇ꯭ꯔ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯁꯣꯛ ꯆꯠꯂꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯃꯨꯔꯇꯤꯒꯤ ꯇꯥꯏꯞꯇ ꯇꯨꯃꯤꯟꯅ ꯂꯦꯡꯗꯕꯤ ꯐꯝꯗꯨꯅ ꯂꯩꯈꯤꯔꯝꯃꯤ ꯑꯗꯨꯒ ꯑꯉꯥꯡꯁꯤꯡ ꯑꯁꯤꯅ ꯀꯔꯤꯅꯣ ꯃꯁꯤꯒꯤ ꯌꯪ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯃꯄꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕ ꯑꯁꯤ ꯑꯉꯥꯡꯁꯤꯡ ꯑꯁꯤꯒ ꯆꯞ ꯃꯥꯟꯅꯅ ꯑꯣꯖꯥ ꯑꯁꯤꯅꯁꯨ ꯌꯪ ꯑꯁꯤꯗ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯒꯤ ꯆꯦꯡꯁꯨ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯈꯟꯖꯔꯝꯃꯤ ꯃꯗꯨꯗꯤ ꯃꯁꯤꯕꯨ ꯑꯩꯒꯤ ꯀꯔꯝꯕ ꯏꯆꯥꯅꯣ ꯑꯩꯉꯣꯟꯗ ꯆꯥꯟꯁ ꯑꯃꯠꯇꯁꯨ ꯄꯤꯗꯕ ꯃꯄꯥ ꯑꯁꯤꯕꯨ ꯃꯌꯥꯝ ꯃꯃꯥꯡꯗ ꯏꯀꯥꯏꯕ ꯄꯤꯕ ꯃꯄꯥ ꯑꯁꯤꯕꯨ ꯃꯤ ꯃꯌꯥꯝꯁꯤꯡ ꯑꯁꯤꯗ ꯄꯩꯁꯥꯒꯤꯗꯃꯛꯇ ꯁꯥꯟꯇꯣꯛꯅꯤ ꯍꯥꯏꯕ ꯃꯗꯨꯗꯒꯤ ꯑꯣꯖꯥ ꯑꯁꯤꯅꯁꯨ ꯈꯪꯉꯝꯃꯤ ꯃꯗꯨꯗꯤ ꯌꯪꯒꯤ ꯃꯄꯥ ꯑꯁꯤ ꯏꯀꯥꯏꯔꯝꯃꯅꯤ ꯍꯥꯏꯗꯨꯅ ꯌꯪꯗ ꯌꯪ ꯅꯍꯥꯛ ꯍꯌꯦꯡ ꯅꯈꯣꯏꯒꯤ ꯌꯨꯝꯗꯒꯤ ꯀꯥꯟꯅꯗꯕ ꯁꯤꯖꯤꯟꯅꯗꯕ ꯄꯣꯠ ꯑꯃ ꯑꯣꯏꯅ ꯄꯣꯔꯛꯑꯣ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯌꯪꯅ ꯑꯣꯖꯥ ꯑꯗꯨꯗ ꯅꯠꯇꯦ ꯃꯤꯁ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯀꯥꯟꯅꯗꯕ ꯄꯣꯠ ꯑꯃꯠꯇ ꯂꯩꯇꯦ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯀꯥꯟꯅꯗꯕ ꯄꯣꯠ ꯍꯥꯏꯔꯒꯗꯤ ꯕꯕꯥ ꯑꯁꯤ ꯈꯛꯇꯪꯅꯤ ꯑꯁꯨꯝꯕ ꯃꯆꯥꯒꯤ ꯋꯥꯉꯥꯡ ꯑꯁꯤꯗ ꯆꯦꯡ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯥꯎꯔꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯆꯥꯗꯨꯗ ꯅꯍꯥꯛ ꯌꯨꯝ ꯌꯧꯔꯒ ꯅꯨꯡꯉꯥꯏꯅꯤ ꯍꯥꯏꯗꯨꯅ ꯗꯞ ꯇꯧꯔꯝꯃꯤ